ngarang moinda kaurak basi aina akhoi president Mr. Awang Bonyomai which government gi minister Supuri koi wari saba gana si UNC ga central government aduga Manipur state government gi wari sanaraba matungda moida by name da kaurak ya ya aduna akhoi NPF party dagi Awang Bonyomai LD ko aduga Ojar Ram Moiba MLA ahumse moisi yobio haina hai ado akhoi sum khalle conclusion porakba ngamgani haibi expectation hujimak di laite adubu moi initiate hauba adum anything solution langnanga gi krita nagadra haibsi akhoi phajana ngana biro phajana participate to bisa akhoisu moi the wish pi jabni aduga akhoi sum historically yinglak paganda akhoi Manipur se group ethnic group line da issue sha dum le yes adubu handak se kuki gi MLA naga MLA maite MLA han moina mami by name da kaurak base yes mashi aroi bada moi ekemisa koi gi moi gi goal kri lebra se koi khande adubu sumain una ba se I think it must be the first time exactly naga na una ba jab gana naga kha unai kukin una ba gana kuki kha unai exactly aduga koi gi maite una ba gana maite kha una ba adu handak ti moi by name da kauraga loina phamina ba haibse ado akhoi gi suggestion di asingma phamina basida open discussion aduga suggestion opinion si pinaraga yes koi public is suffering se koi solution si purana ngai gi idea puthopio se akhoi di adumaina wish bi okay amai swaida akhoi gi as a Naga and Pangal community na masigi santi gi oiba role ja mai adum lawraga lai ko adu tawtabu initiative mayam mai pakhidre government of India gi including akhoi gi peace committee semba haidare hariba peace committee se sema kanda madu initiate tor kanda peace process ama lakna ba yam agan ba matam da ho gi hona gi bajima mai pakhidre adu hojik lei sida di government gi political will amagi makhada habadare hojik ngasi pangthoi ba meeting itself se India gi union home minister Turkey supervision makhada pangthopani BJP gi makok thongbo luchingba sabit patra ngasi gi meeting ji da yauri amai sigi meeting da Naga gi roles well defined over role ama habatare between hauski tonga tonga community ani gi marakta bridge so mutamda yam significant role ama Naga na hausi political leadership ama gi will gi makhada lakta gadi lobung ngam gani have expectation level kari khan be si hoi koi nangam akoi na angamba honaraga afaba lakni haiba leradi akoi logni haibsti akoi gi adum tatna tanabani adubu si social conflict achobo ibnina group ani gi oibnina asi both side na kari khanbra haiba adusu tana derde akoi na sumain do haidusu haibi yadaba gi jaga leba okay adubu any duty pirabdi madu best perform to ge haiba gi di hana de adum khalag lakpani ko okay Naga gi yauri ba minister amasung MLA legislator sing motoi su phongdok pese moi gi site gi devil moi su yamna utmost level da masida akoi gi mayamna kano to haib tare mahai purakna ba haib tare masigi talk sida moi gi akoi gi facilitate tawgani habi post thambiri adu masida akoi gi masigi talk sida ida masina beginning oira kanda inclusion ohanda bagi mayam ama civil society organization tungan ba community mayam gi opinion lawram da bagi kauri base yamna akoi gi community major community honga kau base pena da bagi pot mayam leide haib tare but from the side of akoi gi Naga legislator da gi involve tawri ba minister MLA singna honarakanda masigi fruitful oiba purakna ba changsin ba moigi ajoba akoi contribution ta gona haibele masina akoi gi haurakpagi beginning haibetari initial talk oirakanda akoi gi makhata na permanent peace restore torakna bagi damakta khongthang haibetari masina ajoba akoi gi pep way makhakti thagani na khanbibra kamai thambini oja ai ngisai oja tomja ko mana haibidu aina support of amadi huji chi ahanba khongthangni hain akhoi losi ko speculation da presumption da assumption da ko moi adu lanba yai moi na si tawrakla di haida akhoi sida hanna langmase aidi madudi langhan ningde haibdi akhoi gi representative singse moju people's ki sentiment pura chapanga tani plus moi se constitutionally elected member ni na moi na lebak asigi phangai moina khanaram gani habsisu akoi hope to seba yes aduga kare haidra
ꯑꯩꯈꯣꯏ ꯕꯨ ꯇꯥꯟꯅꯔꯝꯗꯦ ꯄꯕ꯭ꯂꯤꯛ ꯀꯧꯔꯝꯗꯦ ꯑꯗꯨ ꯀꯧꯔꯝꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯈꯔ ꯉꯟꯃꯜꯂꯤ ꯏꯟ ꯀꯦꯁ ꯃꯣꯏꯒꯤ ꯑꯍꯥꯟꯕ ꯃꯤꯇꯤꯡꯁꯤꯗ ꯀꯟꯀ꯭ꯂꯨꯁꯟꯁꯨ ꯂꯥꯛꯑꯣꯏ ꯑꯗꯨꯕꯨ ꯃꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ ꯀꯔꯤꯒꯤ ꯀꯔꯤ ꯗ ꯄꯥꯝꯕ ꯍꯥꯏꯕꯒꯨꯝꯕꯗꯨꯁꯨ ꯈꯪꯊꯣꯛꯅꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯄꯤꯅꯤꯌꯟꯗꯨ ꯇꯞꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤ ꯂꯥꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯌꯥꯝꯗ ꯅꯨꯡꯅꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯈꯛ ꯄꯣꯛꯏꯁꯤꯗꯤ ꯃꯌꯥꯝꯁꯤꯅ ꯍꯪꯉꯤꯁꯦ ꯌꯥꯝꯅ ꯀꯣꯏꯁꯟ ꯊꯣꯛꯂꯛꯏ ꯃꯇꯥꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯧꯔꯛꯏꯕꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯔꯠ ꯏꯟꯗꯤꯖꯤꯅꯁ ꯀꯨꯀꯤ ꯑꯩꯈꯣꯏꯅ ꯇꯥꯝ ꯇꯧꯔꯤꯁꯦ ꯁꯤꯁꯤꯅ ꯄꯥꯝꯃꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯔꯤꯖꯥꯏꯟ ꯇꯧ ꯏꯚꯟ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯥ ꯌꯥꯎꯔꯒꯗꯤ ꯁꯥꯔꯣꯏ ꯃꯥ ꯔꯤꯖꯥꯏꯟ ꯇꯧꯔꯀꯥꯟꯗ ꯁꯥꯅꯦꯕ ꯄꯣꯠꯁꯦ ꯂꯩꯅꯦꯕ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯔꯥꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯌꯥꯝꯅ ꯊ꯭ꯔꯦꯠ ꯑꯣꯏꯔꯛꯀꯗꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯗꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯗꯕ ꯃꯔꯝ ꯑꯃꯈꯛ ꯑꯣꯏꯕꯗꯅ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯇ ꯄꯨꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯅꯗꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯕꯅꯤ ꯏꯟꯅꯔꯛꯄꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯂꯥꯛꯀꯗꯕꯗꯅ ꯑꯗꯨꯅ ꯄꯣꯠꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅꯦꯕ ꯂꯥꯛꯏꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁ꯭ꯋꯥꯏ ꯃꯣꯠ ꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯁꯤ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤ ꯔꯤꯖꯥꯏꯟ ꯇꯧ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯗꯤꯃꯥꯟꯒꯤ ꯋꯥꯅꯤ ꯑꯗꯨ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯗꯤ ꯃꯗꯨ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯇꯣꯛꯄ ꯇꯣꯛꯇꯕꯁꯤ ꯃꯥꯒꯤ ꯑꯣꯄꯣꯅꯦꯟ ꯑꯃꯅ ꯍꯦꯛꯇ ꯗꯤꯛꯇꯦꯠ ꯇꯧꯔꯒ ꯇꯣꯛꯄ ꯌꯥꯕꯗꯤ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯃꯣꯏ ꯁꯣꯜꯖꯔ ꯇꯧꯔꯒ ꯆꯠꯄꯅꯤ나 ꯑꯗꯨꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯃꯣꯏꯅ ꯌꯥꯝ ꯗꯤꯃꯥꯟ ꯇꯧꯕꯁꯤ ꯌꯥꯝ ꯑꯗꯨꯗ ꯆꯠꯇ꯭ꯔꯕꯗꯤ ꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯔꯣꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯄ꯭ꯔꯤꯖꯨꯝꯁꯟꯁꯨ ꯇꯧꯈꯤꯒꯅꯨ ꯁꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯀꯨꯏꯅ ꯍꯣꯜ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯣꯏꯅ ꯂꯥꯛꯆꯅꯤꯡꯕꯁꯤ ꯄ꯭ꯔꯦꯁ PTIꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯣꯏꯅ ꯏꯕꯁꯦ ꯍꯧꯖꯤꯛ ꯗꯥꯏꯂꯣꯛ ꯇꯧꯕꯒꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯃꯤꯠ ꯁꯥꯍꯒꯤ ꯗꯥꯏꯔꯦꯛ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯃꯤꯇꯤꯡꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡꯁꯤꯗ BJPꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯁꯔꯨꯛ ꯌꯥꯏ ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁ ꯃꯈꯩꯅ they will listen to the Naga legislature, listen to the Meitei legislature and Kuki legislature ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯋꯦ ꯑꯥꯎꯠ ꯑꯃꯈꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯃꯤꯀꯦꯕꯜ ꯁꯣꯂꯨꯁꯟ ꯑꯃ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯦ ꯑꯥꯎꯠ ꯑꯃꯈꯛ ꯊꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯃꯁꯤꯒꯤ ꯋꯦ ꯑꯣꯐ ꯗꯤꯂꯤꯡꯁꯤ ꯑꯃꯩ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯦꯡꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯃꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯀꯧꯕꯅꯤ ꯍꯥꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕꯒꯨꯝꯅ ꯁꯤꯗꯤ ꯀꯩꯅꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯆꯤꯌꯔ ꯂꯧꯕꯤꯔꯝꯂꯕꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯜꯗꯣ ꯑꯩꯈꯣꯏ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁꯤꯐ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯁꯤ ꯃꯇꯝ ꯆꯪꯕ ꯑꯃꯁꯨꯡ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯄꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯐꯖꯅ ꯗꯤꯜ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯑꯃ ꯊꯥꯖꯤꯟꯕ ꯑꯩꯅ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯄꯤꯁ ꯇꯣꯛꯁꯦ ꯀꯨꯏꯅ ꯆꯠꯊꯈ꯭ꯔꯦ ꯑꯗꯨ ꯃꯣꯏ ꯏꯟꯇꯔꯂꯨꯀꯨꯇꯔ ꯑꯃ ꯍꯥꯞꯄꯦ ꯃꯥꯅ ꯏꯁꯨꯁꯦ ꯚꯥꯞ ꯇꯥꯔꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯍꯣꯡꯗꯣꯛꯑꯦ ꯑꯃꯨꯛꯒ ꯃꯥꯅ ꯃꯇꯝ ꯆꯠꯊꯔꯒ ꯑꯃꯨꯛ ꯚꯥꯞ ꯇꯥꯔꯀꯥꯟꯗ ꯑꯃꯨꯛ ꯍꯣꯡꯗꯣꯛꯑꯦ ꯑꯁꯤꯒꯨꯝꯕꯁꯦ ꯗꯤꯂꯦ ꯇꯧꯅꯉꯥꯏꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤꯗꯤ ꯀꯩꯅꯣ ꯐꯖꯗꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯣꯄꯤꯊꯦꯜ ꯗꯥꯝꯒꯤ ꯏꯁꯨꯁꯦ ꯀꯟꯅ ꯂꯩꯕ ꯀꯥꯟꯗ ꯊꯥ ꯑꯃꯗ STO 4 ꯁꯤꯜꯂꯦꯕ ꯑꯗꯨ ꯃꯔꯝ ꯑꯁꯤꯅꯤ ꯄꯕ꯭ꯂꯤꯛꯀꯤ ꯀꯩꯅꯣꯁꯤ ꯈꯪꯉꯀꯥꯟꯗ ꯑꯃꯨꯛ ꯁꯤꯟꯕ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯨꯝꯕ ꯁꯥꯟꯅꯕꯁꯦ ꯃꯁꯤꯗꯤ ꯂꯣꯏꯅꯉꯥꯏ ꯅꯠꯇꯗꯅ ꯆꯤꯡꯅꯕꯁꯦ ꯑꯗꯨ ꯍꯦꯛ ꯊꯣꯔꯛꯑꯦ ꯑꯗꯨꯅ ꯗꯤꯜ ꯇꯧꯕ ꯃꯤꯅ ꯑꯗꯨꯒ ꯗꯤꯁꯥꯏꯠ ꯇꯧꯒꯗꯕ ꯃꯤꯅ ꯇꯥꯕ ꯐꯩ ꯔꯤꯄꯣꯔꯠ ꯇꯥꯕ ꯃꯍꯨꯠꯇ ꯑꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯏꯊꯅꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯦꯟꯇꯔꯅ ꯇꯥꯕꯁꯤ ꯃꯣꯏ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯇꯒꯤ ꯑꯗꯨꯒ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯗꯒꯤ ꯇꯥꯕꯗ ꯑꯔꯥꯟꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯗꯥꯏꯔꯦꯛ ꯇꯥꯔꯗꯤ ꯑꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯚꯥꯞ ꯇꯥꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯣꯀꯦ ꯑꯃꯩ ꯑꯩꯒꯤ ꯁꯄ꯭ꯂꯤꯃꯦꯟ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯗꯤꯂꯤꯡ ꯑꯃꯗ ꯊꯥꯔꯠ ꯄꯥꯔꯇꯤ ꯍꯥꯏꯕꯁꯤ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯏꯟꯇꯔꯦꯁ ꯑꯃꯁꯨ ꯃꯗꯨꯗ ꯏꯟꯀꯣꯔꯄꯣꯔꯦꯠ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯉꯁꯥꯏ ꯅꯥꯒꯥꯒꯤ ꯏꯟꯇꯔꯦꯁ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯏꯟꯇꯔꯦꯁ ꯃꯩꯇꯩꯒꯤ ꯏꯟꯇꯔꯦꯁ ꯍꯥꯏꯕ ꯁꯤ ꯂꯥꯛꯀꯥꯟꯗ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯣꯔꯠꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥꯗꯅꯤ ꯑꯗꯣ ꯏꯐ ꯗꯦꯔ ꯏꯁ ꯑꯦꯅꯤ ꯑꯗꯔ ꯏꯟꯇꯔꯦꯁ ꯐꯣꯔ ꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯏꯟꯇꯔꯦꯁꯇꯨꯁꯨ ꯃꯁꯤꯗ ꯄꯔꯁ꯭ꯌꯨ ꯇꯧꯅꯕ ꯍꯣꯠꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟꯁꯤꯅꯦ ꯑꯃꯩ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯃꯁꯤꯒꯤꯁꯤꯗ ꯉꯁꯥꯏꯒꯤ ꯅꯥꯒꯥꯒꯤ ꯁꯣꯔꯤ ꯀꯨꯀꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯔꯛꯄꯗꯨꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯃꯗꯨꯗ ꯄꯨꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯈꯟꯕꯤ ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯂꯥꯏꯟꯗ ꯑꯩꯈꯣꯏꯒꯤ
revolutionary leiba ngaktanina aduga political angle tongan leibinina moina khanmadadi asina phagni haiba oiramba yai ko du public na di se pamdi haibai wadane ba adu kari haigdra akoi naga ga kuki su amar kana irang thoe amuga handak si kuki ga maite amun thoe si mi mayam gi wakhanda di maite ga kuki se thokni thajaramde adu thoe adu redi karino manung sida haibise adu gi oirang mani